ꯈꯨꯕꯨ ꯃꯨꯛꯕꯥꯡ ꯅꯕꯦ ꯄꯨꯟꯅ ꯀꯩꯅꯣ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯃꯔꯤ ꯃꯉꯥ ꯄꯨꯂꯞ ꯄꯨꯟꯖꯜꯂꯒ ꯄꯣꯔꯦ ꯑꯗꯣ ꯃꯊꯦꯜꯁꯤꯡꯁꯦ ꯄꯥꯟ ꯏꯔꯣꯝꯕꯅꯦ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯅꯦ ꯑꯗꯣ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯍꯥꯞꯄ ꯑꯗꯨꯒ ꯁꯤꯅ ꯉꯥꯍꯩ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯑꯇꯥꯎꯕꯒꯤ ꯃꯍꯤ ꯆꯝꯐꯨꯠ ꯂꯩꯔꯦ ꯀꯣꯟꯅꯕꯅ ꯇꯦꯅꯋꯥꯝꯕꯤꯒ ꯀꯩꯅꯣꯒ ꯏꯀꯥꯏꯊꯕꯤꯒ ꯑꯗꯩ ꯔꯤꯀ꯭ꯋꯦꯁꯁꯦ ꯏꯔꯣꯝꯕꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯩ ꯉꯥ ꯊꯣꯡꯕꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯩ ꯉꯥ ꯊꯣꯡꯕꯒ ꯏꯔꯣꯝꯕꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯉꯥ ꯑꯇꯥꯎꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯦ ꯔꯤꯀ꯭ꯋꯦꯁ ꯃꯔꯤ ꯃꯉꯥ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯆꯝꯐꯨꯠ ꯃꯍꯤ ꯈꯔ ꯊꯝꯃꯣ mây cho lên 이거 먹으면 안 돼요. 바자리 이런 맛이래. 모이셔 스펙 라우드 ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯑꯩꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯔꯣꯝꯕꯁꯤꯡ ꯃꯅꯨꯡꯗ ꯇꯣꯞ ꯋꯥꯟꯅꯦ ꯏꯔꯣꯝꯕꯗꯗꯤ 아, 이 정말 하고
ꯉꯥꯏ ꯃꯍꯤ ꯇꯣꯠꯀꯦ Sino mahal om thok tin
커다란 소스예요. 이카트비지. Sụt thơi này, sụt thơi là lên. Ôi rồi mà chưa.
ꯆꯝꯐꯨꯠꯅ ꯂꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪ ꯂꯣꯏꯁꯟꯅꯕ ꯇꯧꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ